Loumee Yaipha Lup, Kangleipak, LOYALUP na sinduna ngasi World Farmers Day ki thauram Manipur Press Club ki Loktak Hall da pangthokkhre. Thauram adu da tongan ba mafam singda ki lakpa Loumee singda achamba khudol piduna ikai kumna bu utki. Thauram ga mari leinana LOYALUP, Kangleipak ki Working President thouram bam Birjit na hai lamdam asigi Loumee singbu chaukhat hanba haibasi yamnamak maruoi. Lamdam amagi pothok puthokpa amasung senmitlon fagat hanabagi yanglen saru oiriba Loumee singna lauriba thaudang asi aduki matik chawi Loumee singi thavakta lengak na hena mideng changduna lamdam asigi senmitlon hena fagat hanba haibasi taudraba yadraba thabakni makhata nasu Loumee singi yaifana ba thabak kaya paikhatnaba sem saduna leiri World Farmers Day ga mari leinana lup asina tongan ba Loumee lup kayaga punna thabak tawminaduna Loumee singi yaifana bagidamak lawkhat fam thokpa thabak kaya lawkhatnaba honaragani haiki Malayang mapupuni mukta ayam mapun jinda pangtoi megi tang taramari World Farmers Day na Kangleipak thoram masi lamdam masi dasu ekoi LOYALUP Kangleipak na pangthok jaduna lamdam sing miyam sing amadi CSO ki single loina na Loumee single loina na ekoi perform sida PSO ping na pangthok sari masigi pandam ni lamdam masi da leiriba Loumee sing amadi malayang da leiriba Loumee sing na thengnariba awaba amasung awat sing adugi khar makhai do rabasu LOYALUP Kangleipak na lamdam masi da leiriba Loumee sing di damta hena ngaklo khar do piba ngamba senga khar do ju ngakat pangamna bagi pandam da thokcharakwa dung malukni aduga hotsu hotnagani Loumee sing di damta hena ngaikana ba angamba thakta hotna jarakanda ekoina Loumee sing bu lamdam masi da Loumee sing bu hena chokotba borokwa maiwan da lakna bagi damta changchen da ba mo oigani